isingda tasinkiba miyoi ahumgi manungda Rajib ki asiba haksang fangle Roman amadi Rani ani gi haksang hauzik phawba fangdri Mafauda masi tourist spot ama oirakpadagi misi mina kaya thokliba sigi matangda laingakna ahenba mi eng sanghaningi haina CPI gi spokesperson L Sotin Kumar na haikre Delhi da second year tamliba mahairoi ama tamthina furamle chenaba miyoi ani fare maikai kayadagi yaningdaba phongdoraknarakli Temporary dump site ama laitabadagi amot akai sing IMC campus manungda paisinduna leire haina IMC gi mayor L Lokesorna phongdorakli Amadi yum palaba nupa nupi arunba mari thambada nupa khaktada sairak piba yaningde haina nupi samaj ki president TS Ramanina haikre Kurumzari Times of Manipur News miyang tabir bapunamakpu ARUNBALA na taram oksari ngasigi maruiba pausing miyam da sandok na pizari. Haukiba April kunipangi nung tilpung mari tarakba aduaida khanghaudana silakkiba akanba nonglei nungsina maram oiraga mafaudamda hi laksin kibadagi isingda tasin kiba lam koiba lakiba miyoi ahumgi manungda sagakpum Rajib ki asiba haksang fangle mahaki manaw nupa Roman amadi Rani anigi haksangdi haujik phawba thiba phangdana leiri miyoi ahummak ningthau kha khunawdagi ngaktani makhoi numit aduda thabak tawminaba mamanaba singa punna lam koiba lakibani laibak thiba thogdok aduda laikhidraba Rajib ki Tawai yaudraba haksang adu local miyoi singna hi sizinaduna thibada thengnarakibani ngasi numit mangani suraklaba fawbada Navy team yauna SDRF NDRF amadi fire service ki apunba kangbuna kanna thiba humbagi thabak sathari thogdok aduda tongan ba political leader kaya laktuna awaba nungaitaba phongdoknarakli nganaba akoi mangda uriba akoi gi kenogi saruga sida hujik thibagi thabak kana sathari aigi yeta lairiba ambulance ta hujik laikhidraba akoi gi S Rajib ki thawai yaudaba haksang hujik phangbangamle hairiba mafam asida tongan ba akogi leader sing da akogi dharma gi oiba tongan ba loop sing yauna hairiba mafam sing asida laktuna dharma gi oiba akogi puja aja puja tawraba matungda akogi kayamasu tawrki tongan ba akogi politician gi leader kayamasu mafam se ujik laktuna leiri laibak phaba amadi hairiba mafam asida ngasida gina numin mangani fawi manung sujala laba asida ahan boina machimanaw anigi manungda ahan ba phangba simak hona mayam masigi Indian Navy gi Manipur Sakagi amadi Kulasigi amasung tongan ba mayam gi support na hojiki laikhidabagi haksang amadi phangmangamle hairiba hojik lairiba fima masi miyam mangda amutang akoi miyang taminasi thawai du yauna su masaje phangadi kitang harauba ma phawe baisajida mai ma thomang pangthupangam ani khandana adu mayam jina khara kanna hona biraga loina ma hojik phangna bu hona biraga di khoi yam nuai jagani na khalle Magna Joshua aduga ngisai ga chamina sina yambani magi mingna epar akoi se ngisai chamina bada akoi team khara yambani team do bot achobada chamina raga sigumba wa sina koi mi khaidong naraga pung ahumuk thibada phanghibni akoi si hojik sem khiba kino huk kochi koi local med ni sigi thore sida makha thadaraga sigi wa sida tonga khoina chingapani chingbadu da kai kuba hek palaba kanda kari kuma panbadu adum phawe adu si ngisai sidagi kotholakpado adu hek palle hairadi adu koi chingkhalakpani si chingkhalakpada akoi gi hojik chaliu se meter chani gumani adu gi si chingkhalakpado kharadi lumbani na minat tara kumadi chingbada matam changedade akoi hojik akoi ne lebi bag sigi mayai sida akoi sida phangani haise akoi thajabale masung team amani score tawduna Manipur gi ambulance amda hujik khonga thawgribasi Genuines ki moktani hai ba mafam asida ahan boina fangkiba akoi gi S Rajib ki thawai yaudaba haksang asi
Haukiba April gi kunipanda mafoudam da thokiba hi laksin bagi thodokta thiba khangdana lairakiba mioi ahungi manungda ngasi nungthil sina fangkiba sagapom Rajiv ki haksang jenims ki mokta puraktuna postmortem tawkhre loinana imung manungi mioi singi maikei digi lemhoriba haksang ani adu phangdifauba leikidrabagi mathau mangam pangthokiroi loinana makha tana jenims ki mokta thamkigani Haukiba April kunipanda sitkiba kanba nonglei nungsina maram oiraga miyamna mafoudam gi sadong haina khangnoriba ramrei eco water park ta hi laksin bagi thodokta mioi ahum isingda lukhibagi manungda ngasi mioi ama ge asiba haksang fanglabada anina hojik phauba thiba khangdana leiba mafamda tongan ba political party gi lusing besing laktuna awawa saruk yaba amadi yengsinbagi thabak leptri ngasi su CPI namar mafam aduda laktuna yengsinbagi thabak sathake khongchat aduda Yakiba party asigi wangang loi El Sotin Kumarna mafoudam na maram oiraga khusem gi oiba part ama ohelle hojik mafam asi tourist spot ama oirakpadagi mafam asida laiba khunja singi senthok lambi ama ohelli adubu mafam asida mioi kaya gi thawaidi mangle handaki thodok asina ahan basu natte maram aduna ngasigi laingakna akanba mi engsang pham thoi haiki kogi center de gisu to ya ma thok mayam sing se kogi leikidaba dead body si pukhatna bu hona bada madugi koi thorang mayam ko yam kanna tawri haibasi taba noi adubu khara seriously khara mangjona no adu lena yam ning thina masida ekoi gi masi khusem gi part oibanina hana makha se da makhan kaya uwa mayam haujan ba kochen ba adu ada haiban sing ba wafam kayam dik thambi adu orga su masi yamatam sang lobase masi lahundana ko yaringoi thuna legidriba dead body singse masi lokhatna bhona baise masi koi sarkar sigi maike de yam seriously uji tawdi haibnati adu khare hena thawai haksang yauna madugi thabuk mayam singse masi paikhat haningi Haukiba April kunipan gi anganba ayukta Delhi University gi Ramjas College ta History Honours ta second year tamliba mahiroi ama Delhi da local mioi taramanga romna utub watup season aduna tamthina furamle thodok asi mahiroi manga asina makhoi gi mamanaba amagi da saksa raga halakpagi lambi Patel Chase amadi Vijaynagar gi lonabada thokibani makhoina lambi da chatlingai da car amana thomge torambadagi makuta pairiba lairik amana thomlubadagi car aduna mioi khara amu khomlaga Vijaynagar gi mapa amada thatuna hairiba mahiroi asida tamthina furamkhibani mahiroi asigi makhadang mamai haksang pumbada asokpagi dakfam lairamki masigi matangda Mukherjee Nagar Police Station asida complaint tawbadagi chenaba ani fare adubu case asi police ki maikei yamna laiba section sing panbada unikas ki maikei pendaba fongdorakli soklaba nupamasa asigi masena numit asida mahak masa yamna soktuna asuki fibam chadana kada thong thilakpada mahaki oiramliba fibam aduna karigumba amata hangdana khudakta hospital da pukhatki asumna awang nongpok ki mahiroi singbu tamthina tawba se Manipur gi government na Manipur mahiroi singi protection gi damak thabak lokhat piu haina lainga ki pukning singsilakli ngambangata itola la ya de na ngai ke du ai se khambam khangde na kem hamde de da hospital da khale matunda to na series mai to ban ta Thawong asigi mayokta kaksing mahiroi singi loop unikas na ngarang Vijaynagar da mifam amsu pangthokre mifam aduda Delhi University da oza oiduna lairiba oza singsu sarugyaki Delhi University da associate professor oiriba Dr. Somer Rendrona local singna mahiroi amabu tamthina furakpa sida nungai taba fongdorakli loinana Ambedkar University da assistant professor oiriba Babinash Thoksomna police na case asibu ahanbada non violable warrant oina faraga kona arrival section amada panduna faraba matungda belda phakibabu kanna yaningdaba fongdorakli case asi SC ST eki makhada palu haibsu yade amadi mioi tara manga mukna khulai paiduna siba yaba maongda furaklaba fawbada mioi ani khaktagi mayokta case panba si yaningde makoina north east ki mahiroi singbu saksu manade haina usit thawoidaba racist oiba maongda thawong sathaba si yaningde haiki white shift amana apoise
क्रॉस ओवर तौरने डायरेक्ट थोंगे तौबगी हौजी मेन विक्टिम इंजरी ओइरो इमानबसे थोंगे तौबगी अदो इमानबसिना मखुता लाइक अमा पाइ लाइक सिना गाड़ी से थोंने गाड़ी से थोंग मतमसे गाड़ी लेबे तौरमगा मोइसि ममांगों सके अदो अदुम अखोइसो अदुम ममांगदा अदुम चले अदो विजयनगर की सिंगल स्टोरी ATM से सी योगो मतमसे स्वाइसिदा अखोइसि मनिंगलोमदगी अखोइ मंगा से मोइ मी 35 कुन स्वाई सांग से मोइ मुकुट हॉकी स्टिक आयरन रोड अतोप हाइदि सही स्टिक मयाम पाइरगा अखोइ मंगा से तुमसिले अदुगा मोइना अखोइ इमाना हबि मोमसा बितिम खरा IMC na fatta haudi lokalaga hundokpham leitabadagi khamthengna awaba mayoknare amadi temporary dumping site leitabana amot akai sing asi IMC gi campus ta paisinduna thamli haina IMC gi mayur L Lokesona phongdorakli ngasi Imphal Municipal Corporation gi office ta pangthokiba pau gi mifam da mahakna makha taraduna Imphal West Lamdeng gi da laiba solid waste treatment plant gi maning thangba labuk ka tainabada miyamna chatnaba lambi amadi retaining wall sanbidabagi wahauda mafam aduda fatta haudi langthokpa lepnaba khanghalakpani masina maram oiraga fatta haudi sing asi mafam chana hundokpham leitabagi awaba mayoknabani haiki amot panumagi kanduiba kogi waste mayam jingsi kogi maroina kanada lamdengi solid waste management treatment plant si togi adu mamang su tha taru kuma ma thingdana koisi damchai chi leitabadagi koina temporary damchai thirkanda mahum khara dum atop thire sumai durupa hausikti mu ai temporary damchai chi pangtabadi koi amu handak si ngasi around 1 week kum mangdagi amu lamdengi damchai chi gamena thabiyar ni hena ko jo thabo ta sembagi de koi si lamdengi treatment plant si gameno manipur gi mohti department makha Amaromda paugi mipamaduda sarugyakiba IMC gi Commissioner K Chandra Kumar na lainga ki maikai dagi su haiba mafam asida service lane amadi retaining wall sing chanana ba thaurang tauribani adum oinamak hauzik election model code of conduct laibadagi thabak hoba yadana lairakibani hauzik mafam asida amot akai sing hundokpa thingjin kibadagi IMC gi campus ta punamak paisinduna thamli masina maram oiraga IMC gi thongmi sing da su kham thengna awaba mayoknari haiki Usually, Imphal Municipal Corporation na konba jaga da amor akai thanjala ibasi Akanba nonglai nungsit na fonina Odisha yauna awang nongpo ki state singda achoba saitheng ama piraba yari Odisha gi oina miyoi lak mari romgi safagada ba mafamda hongdokre hiramsigi matangda report ama Miyamna cyclone fani Hairagasu Kangnariba, Akiba Masak Odiba, Nungsit Puba, Nongase, Awang Nong Poktasu, Yorokani, Hainasu, Mipinary. Guwahati the Labor Interdisciplinary Climate Research Center, Katan Kaleski, ICRC Coordinator, Dr. Rahul Mahantana, Cyclone se Mahasagar Bay of Bengal Lagi, Sisalakani High. Report Kimatungina, Cyclone se Awang Nong Pokta, Yosalkani. Wind helps organize our thunderstorms. Because this is a cold wind, and from the Bay of Bengal, starting March onwards, we get the southwest wind started coming. And Bay of Bengal is very warm, and there's a lot of water vapor over here. There are big rivers that fall, and it mixes the water, so the temperature in the water gets well mixed. And as a result, we get huge amount of moisture coming into Bangladesh and Northeast India. This is a very moist air. This is a very dry air. So what is the impact of the Manipur areas? Yeah, so what happens is now this is okay. Even with this wind is needed, this moisture is needed. But these two cannot give rise to the storms by itself. What it needs is a mechanism by which we lift it. Imphal Valley, this lifting process is helped by the surrounding hills. And these hills in Imphal also help to create a very fast updraft inside the storm. And that updraft creates the severity of the storm. This is the lightning, the huge wind speed. On top of that, over our region, we have another very cold wind which, after flowing over this Tibetan plateau, drops at this point. And this also forms another front kind of interface between this moist air and this dry cold air which is coming down.
So what happens, like fluids, two different fluids don't mix. I mean, oil and water don't mix. Out here also, this is a different density fluid. This is a cold and this is warm. They don't mix. What happens? Warm air rises over the cold and forms the storms. So this Manipur, Meghalaya, parts of Assam, they have a very natural way of lifting the moisture to generate the storms. Over Northeast India, these atmospheric conditions, they have been forecast to become very favorable for strengthening any kind of cyclonic circulation that comes to its contact. And it is expected that this Fani is also grow in size in next few days time. So under that condition, if the Fani moves towards northeast week, then we should be expecting by Wednesday, Thursday, by Thursday we should be expecting heavy wind, rainfall, and in many parts of Northeast India. And basically what we need to be careful about is at this time this will give rise to, because of this huge updraft that takes place inside such storms, there's a huge chances of lightning and hail damage along with the wind. So if this storm takes a northeastward turn, then our local conditions will help to make it more intense. But it will not be a tropical cyclone, but it will be a storm of very, very severe strength. And this will result definitely in flooding. People are thinking about the cyclones. So what are you think and what are the messages from the two peoples? Effect, this is true. I mean, like one should keep in a safe place. I mean, lightning, one should try to avoid places where you get lightning. And moreover, one needs to be indoors because that is the safest place one can be when the storm comes. And that is all. This is all what we can do since we don't have much of forecasting services. So all we can do is take the precaution to stay out of the track of the cyclone. India gi Odisha, Andhra Pradesh gi samudra khongmanda safu phangi hari. Government of India na mangjono na samudra khongmanda tariba yung kaya mi tariba sing safagadaba mafam singda lauthokre hari. Cameraman Kaisam Manglem galoyena Hamanta Marangtam, Times of Manipur, Guwahati. Houzik Pau Gimartan attend break amatang luxury. Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa Cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympic@yahoo.com Interview place Classic Hotel Imphal. Missing person. Lairenjam Ising Chauba Singh, son of El Angojau Singh, resident of Icham Kuno, PSCID Pok Charangpat, Thoubal District, Manipur, age about 53 years, has been missing since April 18, 2019. He was missing between 1 a.m. to 2 a.m. of the same day, travelling Jhelum Express between New Delhi railway stations and Pathankot station. Finder may kindly inform nearest police station or contact Lairenjam Anand Singh 977-512-6606 or 9615-701044. Mayum makai palaba nupa nupi arunba mari thambada nupa khaktada sairak piba haina Supreme Court ki rai adu gyaning de haina Manipur Women Social Reformation and Development Samaj ki President T.S. Ramani na fongdokre ngasi lamfel da laiba lup asigi mayai loisangda pangthokiba paugi mipam amada mahakna makha taraduna asina maram oiraga lamdam asida misi mina hena thoklokna ba maram ama oirakpa yai nupa khaktada dandi piba yaroi nupa nupi animak sairak phanggadaba ain ama semba mathautai masida laingak nasu mieng sangbiu haiki Nupi na bawang ang ba nupa na bawang ang matung ang ba nupi nupa ani gi wathok ta mi sindari ba nanari ba che matung da masigi da bagda mama ngai da di
ꯅꯨꯄꯥꯒꯤꯗꯃꯛ ꯑꯩꯅ ꯁꯦꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯕꯤꯌꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯧꯗ꯭ꯔꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯁꯦ ꯃꯁꯤꯗꯩ ꯍꯦꯟꯖꯜꯂꯛꯈꯤꯅꯤ ꯑꯗꯨꯅ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤꯁꯤ ꯀꯜꯍꯧꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥ ꯀꯅꯥꯏ ꯃꯆꯥꯅꯣ ꯃꯄꯥ ꯀꯅꯥꯏ ꯃꯆꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯉꯛꯇ꯭ꯔꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯥꯟꯅ ꯁꯨꯅꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯨꯅ ꯄꯥꯡꯈꯠꯄꯤꯌꯣ ꯑꯩꯅ ꯊꯨꯅ ꯁꯦꯝꯕꯤꯌꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯑꯦꯗꯚꯥꯏꯖꯔ KS ꯏꯟꯗꯨꯅ ꯍꯥꯏ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯔꯣꯟꯕ ꯌꯨꯝꯕꯥꯜ ꯃꯔꯤ ꯂꯩꯅꯕꯗ ꯅꯨꯄꯥ ꯈꯛꯇꯗ ꯆꯩꯔꯥꯛ ꯄꯤꯕꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯕ ꯑꯥꯏꯟ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯈꯤ मोइना तोंगान मफमसिदा nganaraga machasindu amaga mapa tinnadaba taragadi samajadуда lerakaduriba dumba angansingdo mama mapa tinnadaba isamnadaba ngatoidana nungsinadabagi marise sumsum hengalakani duna koi samajda yam amangbani macha am oirani aduna hoji makoi tupi samajna pamibadi athuba matamda akoigi hana nupa ngata piram nupa da ngata piramba dandi se nupi ga so chap manaba dandi piba pame adugumba yanana baidamta ai lama phajana simbiraga hoigi lauthokpiyo haiba aduga masida manipur sarkar na su yamna kan mami ama changchen biraga sumbaji thoktana ba ai la sida mating pangbiyo haiba adu kariguma masi ga kam pangthok taba taragadi akhoigi di tongan ba asiguma thabaki thoktana bagi mi singde awareness tamna bagi koi nupi samada ready da lei हौखिबा एप्रिल 19 गिदा महाकी लोइनबी अमदी मसे नुपाना तमथीना फुबदगी लाइखिदबनी हाइबा याइरिपोक वांगखेम हुइड्रोम लाइकाइदगी हौजिंगना मोरे वार्ड नंबर 6 दा लाइबा सोराम सुंदर एलाइस नानाव चही कुंट्रागी असिबा हक्सांग गसी सरकार गे यानाबा अमा पुरकपदगी पोस्टमार्टम तौरबा मतुंगदा इमुंग मनुंगना लौख्रे ngasi चीफ मिनिस्टर एन बिरेना थौदोक अदु थिजिनबगा लोइनना मरा लेबसिंग सैराक पिगनी अमदी JSC against the brutal killing of सोराम सुंदर एलाइस नानावना तालिबा डिमांड सिंग थबकता ओंथोकनबगी थाजबा पिरकपदगी असिबा हक्सांग अदु लौखिबनी थौदोक अदुगा मरी लेनना JSC गे एडवाइजर सनसम मनी तोंबना मरा लेबसिंग फादुना आइनगी ओबा मतिक चाबा सैराक पीडिबा फावबा JSC ना मखा ताबा खोंजंग संगसिलखिगनी लोइनना हंदक मरक लमदम असिदा लोइनबी नुपीना महाकी नुपा हाटपगी थौदोक तोइना थोकलेबा असि मतुंगदा अमुक हन्ना थोक्तनबा लेबाक मियामनसु थिदोकपियु हाइना अपील तौखि जेसिना मखा तानसु चंगन जगिनी मरा लेबसिंग चपचाना कोई फारगा दंदी चपचाबा पीबा अदुबुगी था कोई जेसी जे मुथचरोय असिब हक्चांग लौजरगसु चीफ मिनिस्टरना थाजबा पीबगिदमक कोई असिब हक्चांग लौजबनी मणिपुर की प्रजा कोइना हाइजबजे हौजिकी मणिपुरदा नुपीना नुपा हारपगी चनबी मगा लाइसे कोई करीदगिनो कोई मयाम पुन्ना थिदोक मिनरगा अखोई लेबाग इरांग हौबगी नतबा ज्ञान तामिनबा मथौ ताबरा करी मथौ ताइ हाइबसे अखोई जेसी की माइकैदेसु पांगबा जाबा मतेंग पांगजगे सरकारदा मसी थिदोक मिनरगा मतुंगदा थोक्तनबा वाफमसी थमजनिंगी Department of Civil Engineering of Manipur Technical University gi Maheroi Singna Senapati District Lariba Dolai Thabi Veres Hakteng Nana Chatuna Yengsinkre Institute asigi Oza Singh Yauna Chatkiba Khongchet Aduda Punna Maheroi Humpugataruk na Sarugyaki Civil Engineering Manipur Technical University gi Assistant Professor Nongmaithem Anenna Khongchet asigi Matangda Wafam Kayam Su Thamlakhi Paikhalise Yam Pai Akoigi general public ki oina but aigi site tagi aigi personal opinion oina di masigi operation and maintenance se masi je phajana mapung phana pangthok pireba habdi sibu sagiba for example dolai thabi gi su koigi mapan gi company na adum project se pai gimni aduna every once in a while moigi misu laaga moigi project moina sagiba project se phajana operation tawribra aduga any technical issues lakpa matamda maintenance ki di kai provision lay haibase atopa project singi dasu adum yengjan haningi Khongchet aduda saruk yakiba Maheroi kharana makhoigi oiba mol singsu phongdongna rakhi classroom da de akhoi di subna tagi class note chu khatang khakta oina mita khatang yang mane field tholko matan de akhoi gi mang da direct visualize oina direct oina tholokwa di akhoi na classroom da tawba khatang khakta natana yum karma palam tolakanda karamba mafam da akhoi je practical oina direct tawba yai habado mayam khange aduga akhoi gi classroom da akhoi gi workshop tawba matam da akhoi na heitaba software mayam amu tamba phangi
सी फिल्ड चलो अखोगी कईद बैक टू द कॉलेज लागानी अखोगी अखोगी पारा है लेसन अखोना फिल्ड चलोरगदी ए सिथब है ओजाना ताकद सिथब गईदो अखोई सी सून तौगी खोली सून खर वाले अखोई छात्र मैम शेयर तौमीना अखोई पुल एस ए होल सी फिल्ड सून खेनब लाए खेनब लाए मैम खम एक्सपीरियंस फंगे हाइदी अखोइदी क्लासरूम द लेसिदी ओंली ओजाना ताअनी अखोइदी मित्त सागतपदो ngamdeba डायरेक्ट चलुरा कांददि मित्त उगिबा पोर हाइसिदी अदुम कावरोइदबनी हाइफेट मिना हाइरागा खंगबदुगा इसाना डायरेक्ट उजरुबदुगा अदुना फिल्ड चटपसिदे दुके मति कानरे यारिगे अदुम चटपनदि फै खले अदुम अतोपा अदुम कॉलेज लैको मोइदगी अखोइनदि हेन्ना चटलमगदबा माले सुम अतोपदि इमानबा अतोपा तंबसु यावे अदो कसु इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदी पुलिस की कांगबुना ngasi tongan tongan ba mafam singda thiba humbagi thabak chathakre ngasi ayuk angan ba pung 4:45 rom taba matamdagi hauna Imphal West District Police Commando amadi Lamphel Police की कांगबुना Lamphel पुंसी कैथल लेकाय अमदी अकोइबा मफम सिंगदा युमथोंग खुदिंगदा संगदुना थिबा हुंबगी थबक चथखरे अदुदा नुपा चनी नुपी चामगा तरा स खंगदोकपगी थबक चथखी थौदोक अदुगी मखा तारकबा ओइना इम्फाल वेस्ट डिस्ट्रिक्ट पुलिस की एडिशनल एसपी ऑपरेशन एजी सरमगना लुचिंगबा कांगबुना इम्फाल गी वाहेंगबम लेकाय बैगो होटल जुरी पार्किंग महारानी ब्रिज हिंदू होटल मसजिद रोड कैसामपात थोंगी अकोइबा मफम सिंगदा पाक सना थिबा हुंबगी थबक चथखी मदुदा चिंगनबा मियोय निपान फागतुना मखा ताना थिजिनबगी दमक सिटी पुलिस स्टेशन दा सिनक्रे हाइरी अमरोमदा ngasi numidang wairam pung 4:30 tarakpa aduwaida Imphal West District Police ki ASP Operation AG Sarmagi miyeng makhada Imphal West District Commando gi kangbu amana pauna bazar da leiba tongan ba hotel singda sangduna thiba humbagi thabak chathakre maduda thoidokpa mifamu pundi yaukhide hairi थाजबा यावबा पाव अमा फंगबदगी इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदी तरुक सुबा असम राइफल्स की कांगबू अमना इम्फाल ईस्ट मोरांग पुरेल खुनौ लैकाइदगी लाइजिंग मखोंग ममांगदा फ्रिस्किंग अमदी सेकिंग की थबक चथबदा आइन थिंख्रबा लालहलु प्रिपाक की एक्टिव मेंबर अमा फारब मियोय अदुगी युमखाइबम लुखोय अतोपमिंग बोय चही कुनगा तरेट अपोकपा वाई मैपाक कवी अंड्रो खुमंदगिनी हौजिकना मफौ दाम पुलिस स्टेशन की मनुंग चन लैबा मोरांग पुरेल खुनौदा लैबनी महाग लालहलु सिगी इमोबा कौबा अमगी मखादा हौखिबा चही 2017 दा लुप असिदा यारोखिबनी हौजिक सु इमोबगी कमान मखादा थबक तौरी हाइबा खंगबा ngamखि महाकना हाइदोरकपदगी महाकना लैरिबा मफम अदुदा चाइनीज हैंड ग्रेनेड अनि अमसु फागतपा ngamखि मखा ताबा आइनगी ओइबा थबक लौखनना फागलबा पोलमसिंग अदुगा कोनना मफौदाम पुलिस स्टेशन दा सिनक्रे हाइरी International Model and Social Activist Mang Lambam Dainada Progressive Thane Residency Welfare Association Thane na National Women Social Award Kusinaduna Ikai Kumnaba Utkre Award Adu Maharashtra De Palan Thoronga Iroina na Pikibani Award asi Daina na Miwe Bagi Mining Siga Loina na Kathok Pagaloina na Delhi da Sahi Hum Tabak Taurakiba Adubu Singh Thaduna Pibani Daina Mamang da Su Tongan ba Award Kaya Pankraba Amani त्या पाठोपाठ आमंत्रित करते श्री अजित कुलकर्णी गायत्री विनंती आहे ममांग थागी कुनमंगा गी नुमिदांग मसक खंगदब सिंगना सुगनुदा लैबा सेंट जोसेफ हाई सेकेंडरी स्कूल मई थारंबगी थोकदोक्ता सेनब सिंग ममांग थागी कुंट्रा फावी मनुंगदा फादुना मतिक साबा दंदी पिननबा जेएससी ना लैंगा की मफमदा मतम थाक्रबसु थबक ओइना पांगथोरपगदबगी मायोक्ता जेएससी ना ngasi नुमिदांग पुंग तरुक्तगी सुगनु एरिया मतम कक्तना शट डाउन तौख्रे जेएससी की इंफॉर्मेशन सेक्रेटरी निगजौना खुयेक पिदुना थादोरकपा चेरोलमना संगसिलिबा खोंजंग असिदा मियामना सौगटपियु हारकली निंगसिंगबा याबदी स्कूल मई थारंबगी थोकदोक अदुगा चेनबा हाइबा केएसओ गनपी ब्लॉक की थौमी अनि पुलिसना फागतकिबा लैख्रबनी अमदी माइके अदोंगी मियामनसु यानिंगदबा खोंगचक चतकिबा लैख्रबनी नाकलमरोमदा सुगनुदा लैबा सेंट जोसेफ स्कूल मई थारंबगी थौदोक अदु केएसओ गुनपी ब्लॉक ना सथबनी हाइबा वाफम मसी युमफम यावदबनी हाइना केएसओ गुनपी ब्लॉक की चेरोल अमना हाइरकली मसी कनागुंबा खरना मसागी ओइजबा येंगदुना ऑर्गेनाइजेशन असिबु मिंगचत थिननबा होनबनी थौदोक अदु ऑर्गेनाइजेशन असिना अकनबा मोंगदा कंडेम तौई लोइनना हिरम असिगी मतंगदा मरी लैनबा पुलिस डिपार्टमेंट अकुपना थिजिंदुना मई थारंबगी थौदोक अदुदा चेनबा मियोय सिंग पुथोकपियु अमदी मियामनसु मसिदा कोऑपरेशन पीबीयु हारकली
Green Biotech ki Solution Private Limited ki mangarak suba mapok kumon thoram pangthokre ngasi lamsang laingam kul spinning mill rota laiba GB ko Solution Private Limited ki campus ta pangthokiba thoram aduda company asigi director Dr. Asem Sundari nahai khunai asigi amadi environment ki khallaga tungi mirol da thabak pinana bagi pandamda company asi linkhat kibani haiki isagi thabak tawjaramba baw thadoga koina society ki damakta then akoi environment ki damakta koina khara damakta कोरेसो कोइना इम्प्रूव तौनबा अमसुंग मतेंग ओइनबगी दमकता अकोइना सिगी कंपनी असि हौदोक सरपने अकोइना ग्रीन बायोटेक इको सॉल्यूशंस इना फर्स्ट बायो फर्टिलाइजर बायो पेस्टिसाइड मैन्युफैक्चरिंग कंपनी नि अकोइना एम्प्लॉयमेंट जनरेशन सु पीबा ngami isai tomna thawak pijabata natana akoina atopa generation dasu lamna mahi tamuraga atopa outside da chatlaga like tamuraga magi mahi chajagadabado akoina keigumba sumaina sugumba company ma akoina linkat tarabadi akoina su akoigi new generation mayam sida jo akoina employment generation toba ngamgane habagi thajabada akoina akoigi company asi establish tawjabani Amaromda Thoramaduda Sarugyakiba co-director Gita Sorina Lamdamasida biofertilizer sing Fanghanba the Natana organic farming da mai onsilangnaba wakalonda sangsilakibani haiki अखोगी ngami singi damukta yam afaba project amsu khoi green biotech na hujik jun july da launch togo dabai ngai lere masigi project si kaino ne khogi central project ni national fishery development board ko nfd hyderabad gi fangba project ni masina farmer sing da ngami sing da khogi kodong jab testing facility mamam pija gadori hybrid soil testing gi water quality management adoi ngasai gi hariba nga gi sid hai tare ko nga gi maru se marum je camp gi habadu gi adong testing tobo nga gi disease diagnosis tobagi adogi kodong jaba subsidized rate pigedaba am kodong jaba dung ba leijari aduna matung dana khoina green biotech na su haidi manipur gi lamu sing gi term da id allied sector da leiriba singa haibadi hena chakot pa oina ba ko hayana income generate tong afaba khal kaidana organic way da organic farming lom da mai changjan na bagi damak da mai hona minasi haibasi thamjage Haukiba Mas Kuntra Matoidagi Haudana North Central Zone Culture Center Allahabad ki Makhada Jiribam ki Inunganbi Manipuri Dance Academy IMDA Jiribam na Sinduna Numit Kuntra ni Chupna Chatharakiba 30 days workshop cum production of Basanta Ras Ngarang Jiribam ki Kalimai Mandapta Loishin Kre Loisin Bagi Thoromasida A Biren Singh ex-minister A Santi Devi chairperson JMC Jiribam Amadi M Brajakanta Singh AJSA Jiribam M Kamini Singh Rajguru Jawaharlal Nehru Manipur Dance Academy Imphal Saitabal Singh Punguru JNMDA Imphal na Chief Guest President Amadi Guest of Honor Oiki Madu Haudok Pagaloina Chief Guest President Amadi Guest of Honor na Maira Sukhatki Thorom Asigi Saruk Ama Oina Jawaharlal Nehru Manipur Dance Academy Imphal na Pungi Oina 3 years diploma course 2018-19 da Guru Gulapi Gold Medal Award Laurakarba Maisnam Pari Maitai Bu Taram na Oki Chief Guest ki Oiba Warol Piraduna A Biren Singh na Jiribam da IMDA Jiribam na ngasigi asigum laba Thorom asi pangthokpa asi yamna nungai masida natana IMDA Jiribam na laukhatliba Thogdang kaya si Jiribam gi oinadi yamna chokthok chaningai ni makhata na su Manipuri nat ki oiba jago isai da sarugya bagi satra sati sing puthokpa ngamba oisnu haiki Thorom aduda President Oikiba S Santi Debina ngasi pangthokliba thorom asiga mari leinana pari maitaina gold medal fanglakpa si Manipur gi danatana Jiribam gi oinasu yamna chokthok chaningai ni haiba yauna wafam kaya amasu thamlakhi Deputy Controller Relief and Disaster Management Government of Manipur na Sinduna Disaster Management gi matangda Kaksing amasung Thoubal District ki NGO sing CBO sing amadi DLO sing gi oiba training cum awareness program ama ngase Kaksing Wairi Community Hall da pangthokre Thoramadu da retired research officer Dr. TS Ojitna thoiba Mithungland Kaksing Municipal Council gi Ward number 2 gi Councillor M Umana Thoramapu loinana Manipur Fire Service ki Director in charge L Nabachandrana Relief and Disaster Management Government of Manipur gi Deputy Controller Muhammad Ayub Khana akhanaba Mithunglen Singh oina sarugya Thoramadu da mari leinaba department singi akhang ahai wangangloi kayana a brief concept on natural and man-made disaster, climate change, degradation of environment, declination of flora and fauna amadi fire hazards and its prevention measures haiba Hiram Singh da wangangki Thoramadu ga mari leinana Manipur Fire Service ki team na fire demonstration amasu utki
anytime hek juhar haba activity ki lebai si hek ningla ko matamda hena khudung thingai boiba mafam da koi ki manipur state chile masida koi na asok ya da khudung thiba matam chile da ai koi ahan da preventive measure natraga masigi ai koi ki session thorang chelo kar hoto target di masing jam masing lagam da mi masing siba ki aki bele maduna ai koi sensitize program se koi to jabane नेशनल स्पीकर ऊ थाबा फॉरेस्ट मरी याम लेने खुदम ओइना नुची छिलप मतमदा ऊ वाना नाकदबि ऊ वाम ले ना को नमजे डायरेक्ट ओइना लानी इसिंग चाव करी मरी लेने फॉरेस्ट मरी लेने ऊ वा हौद्रेबा ममांगे ने चाव इसिंग का हौजी चाव इसिंग का कनी दे खेनरी ममांगे नि चाव मची am toiram de am toiri si kai roda ai koi ne koi mahan dere ai gi chalu ki party de koi pali sum ti tu pamu de ORS uama koi free tharga uama sai ma kai ngan badugi ai jo serious lo ke ma ya jo serious lo ke department of water view aruga deba ki bo chil ka mu water view parjani ku cheba adu de adu so ka sai ki artificial lo ba ai di koi ka mi ne sema na ta ba nesar ki kano se koi na ko na ne Lagliba April gi tang taruk ningthaukaaba numit asigi ayuk pung 10 makhai taba matamda Utra Sanglen Sana Konung amadi Yelhomi Thaupai Love anina punna sinduna Palace Compound gi Utra Sanglen Sana Konungda pibagi numit pangthok lagani haina Yelhomi Thaupai Love ki advisor Mutum Churamani na fongdokre wafam asing asi Utra Sanglen Sana Konungda pangthokpa paugi mifam amada fongdokibani mahakna makhata na tongan ba yek sagaida pokpa piba singi oiba apunba mifam asida mamangda yaukiba amadi yaho daba lamdam asigi piba singna sungsoi soidana saruk yabiu haina miyamda apil tarakli Wangoi Kendra gi manung chanba paubitek mayai laikai da laiba paubitek high school gi laifam thokpa oza masing suna laitaba amadi school asigi hauzik oiba fibam ngasigi laingak na yengsin bidabagi mayokta ngasi school asigi maheroi singna khongjang sangsin khre khongjang aduda saruk yakiba maheroi singna award pa oza athuba matamda hapiu maheroi singi punsi kallo haiba kholaw sing lauki khongjang aduda saruk yakiba maheroi amana pendaba wafam kayam su phongdorakhi School ke satra mane government mai kai do hai kara thamjage obte high school as class 1 dala aiko lai jabane class 1 to aiko lai besi de sumna to goza tare thakta ne goza tare asina sumna to class pa lai salai bu hamdre asu suna lai tam bu hamdre classroom bo su dala ki jangani tamiba ana so education ki miyo sing mari lai na miyo sing engala lagto na engala lam na bane mari lai ba department sing athu ba miyo Paugi merkhan atian ba break amatanggal luxury. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda makhataba pau pizari Bangladesh ki Kamanganj Maulubi Bazar da laiba Banugas Konugau Uzau Lairembi Harau bagi thoram ngarang loisin kre mamang thagi kuntarit tagi satharakiba lai harau ba loisin bagi thoram aduda IPSA gi president Joy Chandra ningtho konthau jamna athoiba mithunglen oiki athoiba mithunglen gi warol piraduna Joy Chandra konthau jamna aikoi gi ipa ipu singna thambiramba nat amadi chetnabi bu sogatpa amadi ngak senduna thamba haibase ngasigi mirol gi tawdraba yadraba thodangni aikoi gi nat amadi culture ngak senduna thamnana ba honabada IPSA na su loba yaba thodang sing logani haiba yauna wafam kayam su fongdokhi thoramadu da Bangladesh ki Silhet sub division amadi Dhaka da khundari ba maitai khul taramari amadi Manipur da gi lakpa miyoi singna saruk yakhi
Sahi khudingi pangthokpagum kondong lairembi haraubagi thoram sahi asigi oina tha asigi taretagi tarani pan fauba numit tarani thoini chupna pangthoklagani haina lai harauba thoram asibu lamdam asigi mipum khudimangna saruk yabinaba amadi thogan tau phangbiranaba ima kondong lairembi thogol lupki cherol amana khanghalakli Maitai Council Moregi Games and Sports ki Secretary Oiramba Yumnam Ranjan Singh na mamang thagi kuntrada manung matam chadana laikidabada awawa fongdorakli MCM gi cherol aman na Yumnam Ranjan na laikidaba asi MCM gi achoba mangzaba amani mahak na laikidabada imung manung na thengna horiba awabada su MCM na saruk yari hairakli All Manipur Progressive Farmers Association ang sinduna ngarang malem gi atay mafam singda pangthokna khibagum sinmi singi numit me degi thoram Arts and Culture Manipur gi dormitory hall da pangthokre thoram aduda ching amadi tamgi tongan tongan ba mafam singdegi lakpa lomi sinmi kun chamaga kunthra romna sarugyakhi Cap and PD Laborers Association na sinduna me degi thoram ngarang sangai progda laiba department asigi godown da pangthokre thoram adugi saruk ama oina painting competition amasu pangthokhi masida sunatana Caesar Hospital ga khusam naraga mental health awareness program amasu pangthokhi Caesar Hospital gi psychiatrist ki consultant Dr. M Monana Hiram sigi matang da sugaina taki desam gi assistant general secretary na sinmi singbu ikai khumna batada laibak adu chawkhatpa purakpa ngamgani haiki Kangzabi Lairak Mainam Laikai the Laiba Social Worker Laitram Manina Mahaki Midyang Makada Thangwaiban Kendra Owen Bama Puraknabagi Pandamda Thangwaiban 1st 2022 Haiba Timda Kendra Sigi Manunga Laiba Pukri Singda Nga Masa Sing Thadabaga Loinana Miyangi Sanabong Semsin Bagi Tabak Sathakre Ngasi Apunba Naharol Tengbang Kanglup Thangwaibal Koirom Laikai Ground Nona Laibak Thonduna Semsin Baga Loinana Youth Development Organization Thingen Maru Amadi Rising Knowledge Club ki Pukri Singda Tongan Tongan ba Makhal gi nga masa sing thadaki thoram aduda sarugya ba social worker Laitram Manina awon ba ama purakna ba honabada mahaki maikai degi angamba thogdang kharadang lobani masida miyam na pukning thogat pirak pa asi makhata na miyam gi damak horaning bagi uhul kaya faholle haiki aduna ngasi apoi thongdung lebo club sing asna tawbiningba honna de mayam legasu hanni problem la thongdung leba club isna ko ko Inthong tum chapna donation karosu hapin makha hapin da thawna development of the yamawa hai ba wa inthong dong chapri problem chu ko mi dawda ngasi enita yo amsin sandaji club ku kolile kai club now sina samna jada ngam sa ka hadaje yo ngam sa no ma sahi no ma si soina chawni Nakalamaromda Rising Knowledge Club Thamwaiban Polem Laikai gi President Sagolsem Nabakantana Social Worker Manina Maikai Adom gi damak laukhalakliba thaudang sing thaugan ingai ni matung tarakpada su miyam gi yaifa thaurang kaya paikhat pangamba oisnu haiki Samaj ki yai panaba aw pasida Rising Knowledge Club ki mai ki dagi nam thagi tana relation mani Ceasefire gi ground rule tugaiduna sansilaki ba NSN IM gi cadre sing Assam Rifles ki akanba matou khangba ngamdabadagi Ukhul district ki Sihai village thadoktuna atopa mafam da handokre karamba mafam da sakibno haiba chapchaba khangdabasu IM gi cadre sing handokiba aduna mafam aduda lairamba khunja singi mipainaba hanthakre defense ki pro colonel C Konwarna fongdokibada NSN IM na ceasefire agreement ki saruk ama oiriba ground rule tugaiduna Ukhul district ki manung chanba Kharasomdagi kilometer manga rom lapa Indo Myanmar border gi maya oiriba Sihai khulda handak numit kharani gi mamang NSN IM gi anoba camp sing hangdorakiba adu thengnanabagi damak AR na akan bathabak laukhatki maramaduna NSN IM gi cadre sing mapam adu thadoktuna chatkibani Cyclone Fanina maram oiraga thokhaningdaba thodok tholakpa yabagi chingnaba leibadagi ngasi Guwahati thadoktuna chakadaba train 12514 Guwahati Secunderabad Express amadi Tambaram dagi Assam gi Dibrugarh chatkadaba train 15929 Tambaram Dibrugarh Express cancel tawkre amaromda Guwahati gi damak Bangalore dagi train 12509 Bangalore Guwahati Express su Vijayanagar Ramtitilagar romda thaidoktuna chatkre haina railway gi cherol amana hairakli
Maharashtra gi Gadchiroli district ta ngaran next light singna chathakiba landada micham ama yauna police personnel taramanga hatkre. Next night singna Bharat ki lanmi singi mathakta chathakiba khwaidagi mai papa lanjang ama oiriba IED pokai hanbagi thogdok adu Gadchiroli district ki manung chanba lendari nalada thokibani. Next light ki lanmi singna mafam aduda lambi sembagi thabak chathariba company amagi gari kunga taret mai thaduna amang ata thokan khraba matungda mafam aduda sangsilakiba police personnel singda hana mangjongna phumduna thamba IED pokai handuna landa adu chathakibani. Maharashtra police ki DGP nasu thogdok adu intelligence ki soibani haina nungnangwa phongdokre. State adugi NCP gi luchingba Sarad Pawar na laibak asigi thodang loriba police personnel sing hatkiba thogdok asi sasan pariba lainga ki asoibani haina phongdok pagaloina na chief minister from thadoknaba dabi tawkre. Ngasi nungthil phongna kiba pause singda kari kari maru eba paw yauriba ge hebdu myam punamung mi eng taminasi. Kanglaipak ki maira local volunteer singa hi season neduna thibu humbagi thabak chathabada ngasi asiba hakchang ama phangle miyamna chadong changba thingkhre. Chief Minister N Birendra me 13 ta sanamahi kiyong sangaga dauri pandam hi lakpadagi thiba khangdriba mioi ahungi manungda ama phangle phangda phangdrabadi dam ising thadoglaga thigani let paw CBSE na loba class 12 exam gi fal lauthokre chada marifu humdoi dasmik mari gi changda pass tawki School mai tharam bagi ban lauthokre keso gunpi block nasu yaningdaba phongdokre Loisla koda maru iba paw amuka hana pizari ahan bada maru iba paw Mafau damda hi laksin badagi isingda tasin kiba mioi ahungi manungda Rajib ki asiba haksang phangle Roman amadi Rani ani gi haksang hojik phawba phangdri Mafauda masi tourist spot ama oirakpadagi misi mina kaya thokliba sigi matangda laingakna ahenba mi eng sanghaningi haina CPI gi spokesperson L Sotin Kumar na haikre Delhi da second year tamliba mahairoi ama tamthina furamle chenaba mioi ani fare maikai kayadagi yaningdaba phongdorakna rakli Temporary dump site ama laitabadagi amot akai sing IMC campus manungda paisinduna leire haina IMC gi mayor L Lokesorna phongdorakli Amadi yum palaba nupa nupi arunba mari thambada nupa khaktada sairak piba yaningde haina nupi samaj ki president TS Ramani na haikre Ngasigi dengta di Manipuri pau matang sida loijare Times of Manipur News mi eng tabir ba punamakpo Arunbala amukka na khurumjari